Manao, nangbu namaidu ikaidro. Aigi siyamsing ado huralaga sarido. Shyam, wa ngangbada munna khalaga ngango. Aikoi nangi siyam sakiba laite. Sidi aigi nupana bazadagi lerakpani. Huranbasu huralaga oidabasu ngangine. Aikoina haribase asumbani. Aikoigi sumangda kelakpa siyam khudingmak fawbada aina khullaga nangi jagada loina hunjilibani. Matam amada Manao kauba yamna pukchal sengba nupa ama magi nupiga leirami. Maga yum thangnana Syam kauba paisa yamna paiba nupa amasu leirami. Moi anigi sumangi lonabada Syamgi siyam pambi amasu haurami. Siyamdugi masa khara Manawgi sumang lomda haitharami. Aduna kariguma matamda Siyam kharadi Manawgi sumangda kelakami. Adubu Manawna siyamsing adu nongmata saramdi. Mana khullaga Syamgi sumanglomda hunjilami. Nongmadi Manawna siyam khullingai magi nupina hairaklami. Siyamsingdo onthokna fajakreda. Karigino nangna aikhoigi sumangda kelakpadu faw amu khullaga hunjalidubo. Aikhoina charasu adum yabadubo. Pambi sidi Syam hoigine aduna uhaising asisu moigini. Adugini aina uhaising ase moiromda hunjalibase. Kaidawngayda migi mapot lauraga sake khallunu. Nangna adumana adum hairaga layo. Adubu aikhoigi jagada kelakpa sifaw kamaina khuludoino. Nangna sadudagi khara heli nangna tawribase. Aikhoina afaba thabak tawrabadi aikoi afaba ngakta fangani. Tungda adugumba fattaba wakhaldo amuk hanna khangano. Nangna siyam chaninglabadi aina soidana bazardagi leibige aduga masigi siyamsing asidi charunu migini. Nangna afaba tawbagi kari kanaba fanglage. Nangna haiba adumaina afaba thabak tawbagi afaba fanglabadi akhoi nahana nungaiba yarena. Adubu aikoi nongmagi lairaba sum henjila isidi. Aikhoigi su matam lakini yamnasu khanjilunu. Syam kelakpa khudingmak Manawna Syam hoyomda adum hunjilami. Nongmadi Manawna bazadagi Syam khara leirami. Aduga magi nupiga mangolda Syamsing adu chaminarami. Tanja aduda Syamna hairaklami. Manao, nangbu namaidu ikaidro. Aigi siyamsing ado huralaga sarido. Syam, wa ngangbada munna khalaga ngango. Aikoi nangi siyam sakiba laite. Sidi aigi nupana bazadagi lerakpani. Huranbasu huralaga oidabasu ngangine. Aikoina haribase asumbani. Aikoigi sumangda kelakpa siyam khudingmak fawbada aina khullaga nangi jagada loina hunjilibani. Masidi aina bazardagi lerakpani. Nangna aise apangmanina khaliro. Aigi sumang maktada hauraga nangna amuk leiraga chai haibada aina thajagadro. Nangna aibu apangba siraba fai haujik ai khul asigi parhanda wakatuna nangbu dangi sodina phanghangani. Wafamsing asi hairamlaga Syamna khutakta khul adugi parhangi mayumda chatkirami. Madu ubada Manawgi nupina hairaklami. Uredana nangna afaba thabak tawrabadi aikhoida afaba ngakta thokani haibado. Adubu hawjikti huranbagi mingthosu phangedana. Nangna afaba thabak tawbagi mahai phangba haure hujikti. Nang su tumin anta leigo khul asigi parhana aikhoibu huranbani khak hairoi. Asum aranthidana adudagi khul adugi parhangi mi amana Manawbu kauba laami. Manawsu khul adugi parhangi manakta laami. Nakal animaki wa taraba matungda parhana Manawda hairaklami. Nangna hainingba hairabasu aina nangbu thajaba ngamloi. Nangi sumangda siyam hauraga chade haibadudi kanana thajagani. Nangi nupiga nangana nungtigi siyam chaba natro. Aduna nangna Syamda lupa 1,000 pigadabani madugi fine oina.
ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯁꯦꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯁꯦꯝ ꯌꯣꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯄ꯭ꯔꯙꯥꯟ ꯁꯥꯍꯦꯕ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯃꯅꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯝ ꯂꯩꯈꯤꯕꯅꯤ, ꯑꯩꯅ ꯃꯗꯨꯒꯤ ꯁꯥꯈꯤꯅꯤ꯫ ꯑꯩꯅ ꯐꯥꯎꯕꯗ ꯃꯉꯣꯟꯗ ꯍꯪꯈꯤꯕꯅꯤ, ꯅꯪꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯁꯦꯝ ꯍꯧꯔꯒ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ? ꯑꯗꯨꯗ ꯃꯥꯅ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯕ ꯐꯠꯇꯦ ꯍꯥꯏ, ꯑꯗꯨꯒ ꯅꯣꯡꯃꯇ ꯁ꯭ꯌꯥꯝꯒꯤ ꯁꯦꯝꯁꯤꯡ ꯑꯗꯣ ꯈꯨꯜꯂꯒ ꯆꯥꯗꯦ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯇꯥꯕ ꯁꯦꯝ ꯐꯥꯎꯕꯗ ꯁ꯭ꯌꯥꯝ ꯍꯣꯏꯗ ꯑꯗꯨꯝ ꯈꯨꯜꯂꯒ ꯍꯨꯟꯖꯤꯜꯂꯤ ꯍꯥꯏꯗ꯫ ꯑꯩꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤꯃꯛ ꯄ꯭ꯔꯙꯥꯟ ꯁꯥꯍꯦꯕꯇ ꯍꯥꯏꯖꯔꯕꯅꯤ, ꯑꯗꯨꯕꯨ ꯄ꯭ꯔꯙꯥꯟ ꯁꯥꯍꯦꯕꯅ ꯊꯥꯖꯕꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯑꯆꯨꯝꯕꯗꯨ ꯈꯪꯂꯕꯅꯤꯅ ꯑꯩꯕꯨ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯥ? ꯈꯨꯜꯒꯤ ꯄ꯭ꯔꯙꯥꯟꯅꯁꯨ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯅꯥꯎꯕꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯄ꯭ꯔꯙꯥꯟꯅ ꯁ꯭ꯌꯥꯝꯕꯨ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯗ ꯃꯔꯥꯜ ꯁꯤꯒꯦ ꯈꯟꯒꯅꯨ ꯍꯥꯏꯅ ꯉꯥꯡꯉꯝꯃꯤ, ꯑꯃꯗꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯃꯝꯃꯤ꯫ ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ, ꯑꯐꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯐꯕ ꯉꯥꯛꯇ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯁꯦꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯟꯖꯥ ꯆꯥꯅ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯅꯔꯥꯜ ꯂꯩꯇꯦ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯈꯜꯂꯗꯕꯅꯤ꯫ ꯑꯆꯨꯝꯕꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤ, ꯑꯗꯨꯅꯅꯤ ꯁꯦꯝ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯇꯥꯟꯖꯥ ꯆꯥꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯎꯊꯣꯛꯑꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯨꯔꯥꯟꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ, ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯗ ꯂꯩꯕꯤꯌꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯂꯕꯗꯤ ꯂꯨꯄꯥ 10,000 ꯄꯤꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯨꯟꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯅꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯑꯝꯃꯤ, ꯇꯥꯕ꯭ꯔ ꯅꯨꯄꯤ, ꯑꯩꯈꯣꯏꯅ ꯌꯣꯜꯂꯣꯅ ꯄꯤꯈꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯌꯣꯜꯂꯦ, ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯧꯕ ꯂꯥꯛꯑꯣꯅ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯛꯑꯦ꯫ ꯑꯩ ꯃꯗꯨ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯅꯕꯗꯤ ꯇꯧꯒꯦ꯫ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ꯫ ꯅꯪꯕꯨ ꯀꯤꯒꯗ꯭ꯔꯅꯦ ꯅꯊꯟꯗ ꯂꯩꯕꯁꯤꯕꯣ? ꯑꯩ ꯀꯩꯁꯨ ꯀꯤꯔꯣꯏꯗ, ꯑꯗꯣ ꯅꯪꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯌꯥꯔꯤꯃꯈꯩꯗꯤ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯕꯗꯤ ꯍꯨꯔꯥꯟꯕ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯗꯒꯤ ꯃꯅꯥꯎꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯥꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯥꯅꯔꯤꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯅꯥꯎꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯤ ꯑꯃꯠꯇ ꯂꯝꯕꯤꯗ ꯆꯠꯂꯝꯗꯦ, ꯏꯆꯤꯛ ꯆꯤꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯍꯦꯛ ꯇꯥꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ, ꯍꯨꯔꯥꯟꯕ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ? ꯑꯩ ꯌꯨꯝ ꯌꯧꯅꯕ ꯌꯥꯝ ꯊꯨꯅ ꯆꯠꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯥꯊꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯨꯔꯥꯟꯕ ꯑꯅꯤꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯂꯝꯃꯤ꯫ ꯍꯦ ꯅꯨꯄꯥ, ꯌꯥꯝ ꯊꯨꯅ ꯅꯁꯥꯗ ꯌꯥꯎꯕ ꯄꯩꯁꯥ ꯄꯤꯔꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯈꯨꯗꯛ ꯑꯁꯤꯗ ꯍꯥꯠꯀꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯀꯩꯝꯇ ꯂꯦꯝꯍꯧꯔꯔꯣꯏ, ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯦ꯫ ꯅꯣꯏꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ, ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯩꯁꯨ ꯍꯨꯔꯥꯟꯕꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯔꯥꯛꯄ ꯃꯤꯗꯒꯤ ꯄꯩꯁꯥ ꯃꯨꯟꯒꯦꯅ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯒꯗꯤ ꯅꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯃꯁꯦꯜꯅꯤ, ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗꯒꯤ ꯀꯃꯥꯏꯅ ꯍꯨꯔꯥꯟꯅꯁꯤ ꯍꯥꯏꯅꯣ? ꯅꯪꯁꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦ? ꯃꯨꯟꯅ ꯇꯥꯔꯣ, ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯃꯤ 3 ꯁꯨꯕꯅꯤ, ꯑꯃ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯂꯩꯍꯧꯔꯦ, ꯃꯥꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯁꯤꯜꯂꯣ, ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯄꯣꯠꯇꯒꯤ ꯅꯪꯒꯤ ꯁꯔꯨꯛꯁꯨ ꯈꯥꯏꯔꯒꯦ꯫ ꯃꯅꯥꯎꯅ ꯃꯇꯣꯝꯗ ꯈꯟꯖꯔꯝꯃꯤ, ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯇꯥꯔꯦ, ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯁꯤꯟꯅꯔꯒꯦ, ꯑꯗꯨꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯅꯣꯏꯒ ꯄꯨꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯂꯥꯛꯑꯣ, ꯍꯨꯔꯥꯟꯕ ꯆꯠꯂꯁꯤ,
ꯑꯩ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ, ꯅꯪꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯕ ꯆꯪꯂꯒꯦ꯫ ꯅꯪꯅ ꯃꯤ ꯂꯥꯛꯄ ꯎꯔꯕꯗꯤ ꯍꯨꯏꯁꯦꯟ ꯑꯁꯤ ꯈꯣꯡꯂꯛꯎ, ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯟꯊꯣꯛꯅꯕ ꯇꯧꯒꯦ, ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯍꯨꯏꯁꯦꯟ ꯑꯁꯤ ꯄꯥꯏꯁꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯅꯪꯅ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯍꯧꯔꯣ꯫ ꯑꯩ ꯃꯄꯥꯟꯗ ꯃꯤ ꯌꯦꯡꯉꯒꯦ, ꯅꯈꯣꯏ ꯆꯪꯉꯨꯔꯣ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯃꯅꯥꯎꯅ ꯍꯨꯏꯁꯦꯟ ꯈꯣꯡꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯅꯪꯅ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯏꯗꯨꯅ? ꯃꯤ ꯂꯥꯛꯑꯕꯣ? ꯂꯥꯛꯇꯦꯗ, ꯑꯩꯅ ꯍꯨꯏꯁꯦꯟꯁꯦ ꯌꯥꯕ꯭ꯔꯥꯅ ꯌꯦꯡꯕꯅꯤ꯫ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯨꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯅ ꯇꯥꯕꯗ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯁꯪ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗ ꯁꯅꯥ ꯌꯥꯝꯅ ꯂꯩ ꯍꯥꯏ, ꯑꯗꯨꯗ ꯑꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯁꯤ꯫ ꯍꯟꯗꯛꯇꯤ ꯅꯪ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯣ, ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯒ ꯃꯤ ꯂꯥꯛꯄ ꯌꯦꯡꯉꯒꯦ꯫ ꯀꯗꯥꯏ ꯍꯨꯏꯁꯦꯟꯗꯨ ꯄꯤꯔꯛꯑꯣ꯫ ꯃꯅꯥꯎꯒ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯗꯨꯒꯅ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯗ ꯎꯍꯟꯗꯕꯤꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯀꯥꯡꯁꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯣꯝꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ꯫ ꯁꯅꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯃꯣꯏ ꯑꯍꯨꯝ ꯀꯟꯅ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯅꯥꯎꯅ ꯄꯨꯔꯛꯄ ꯀꯥꯡꯁꯤꯗꯨꯅ ꯀꯟꯅ ꯈꯤꯡꯉꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯗꯥꯏꯗꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯅꯣ? ꯁꯤꯗꯒꯤꯅꯦ, ꯑꯩꯅ ꯀꯥꯡꯁꯤꯗꯣ ꯍꯨꯔꯥꯜꯂꯛꯄꯅꯤ꯫ ꯑꯄꯪꯕ, ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯆꯦꯟꯈꯤꯕ ꯈꯪꯉꯝꯃꯅꯤ꯫ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯏ ꯑꯍꯨꯝꯕꯨ ꯆꯦꯛ ꯇꯧꯕꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯐꯪꯉꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯁꯪꯒꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯣꯏ ꯑꯍꯨꯝꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯄꯔꯍꯥꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯅꯥꯎꯁꯨ ꯌꯥꯎꯔꯝꯕ ꯎꯕꯗ ꯄꯔꯍꯥꯟꯅ ꯍꯪꯉꯛꯑꯝꯃꯤ, ꯃꯅꯥꯎ, ꯅꯪꯕꯨ ꯍꯨꯔꯥꯟꯕꯁꯤꯗ ꯌꯥꯎꯕ꯭ꯔꯣ? ꯅꯠꯇꯦ ꯄꯔꯍꯥꯟ ꯁꯥꯍꯦꯕ, ꯑꯩꯗꯤ ꯑꯩꯒꯤ ꯃꯍꯩ ꯃꯔꯣꯡ ꯌꯣꯟꯕꯒꯤ ꯄꯩꯁꯥ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯣꯏꯒ ꯊꯦꯡꯅꯕꯅꯤ꯫ ꯑꯩꯅ ꯃꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯁꯥꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄꯥꯝꯍꯩꯕꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝ ꯇꯥꯅꯕ ꯍꯨꯏꯁꯦꯟ ꯈꯣꯡꯕꯅꯤ, ꯑꯗꯨꯕꯨꯀꯅꯥ ꯑꯃꯠꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯁꯪꯗ ꯍꯨꯔꯥꯟꯕ ꯆꯪꯕꯅꯤ, ꯑꯩꯅ ꯂꯥꯏꯁꯪꯒꯤ ꯀꯥꯡꯁꯤꯗꯣ ꯄꯨꯔꯛꯄꯅꯤ꯫ ꯍꯨꯔꯥꯟꯕ ꯐꯥꯔꯤꯕꯁꯦ ꯀꯥꯡꯁꯤꯗꯨꯒꯤ ꯃꯇꯦꯡꯅꯅꯤ꯫ ꯃꯅꯥꯎ, ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ, ꯅꯪꯒꯤ ꯃꯇꯦꯡꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯐꯥꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 10,000 ꯑꯁꯦ ꯅꯪꯒꯤ ꯃꯅꯥ ꯑꯣꯏꯅ ꯂꯧꯔꯣ꯫ ꯃꯅꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯒ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯃꯝꯃꯤ꯫ ꯎꯔꯦꯗꯅ, ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯐꯥꯕ ꯉꯝꯂꯦ, ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯐꯥꯕꯒꯤ ꯂꯨꯄꯥ 10,000 ꯑꯃꯁꯨ ꯐꯪꯉꯦꯗꯅ꯫ ꯃꯅꯥꯎꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯁꯦꯝꯒꯤ ꯐꯥꯝ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯁꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯖꯔꯝꯃꯤ꯫